मैं मुझे अचापोट लेके लाइको तुम आओ नाको लेबीगे आज चिकन चंगे ने सिंबाजो चलो मपान चलो गाड़ी दिन निमसित Hai tuh. Hai mẹ ngasi aku Nancy ne, mama ne, tajo ne, aku boy dah lagi baca lu dari kerani, untuk kalau isan lalu ada gari lagi ini hai itu gari ngai ni, Nancy beg jangan tu, jangan apa, hai haro mana tu suka kan? Hai. Nama beg tak jauh ke? Rumal, atau di? Max पैसा apa aja deh gua, पैसा apa lo Indra? Kasana? Bukan jatuh yang nungai bro, harawi. Ini miam jauh kamu yang ngelak ya, kamai tahu balam bidasu, kamai tahu ba. Bangun kayu. Itu siapa apa ya? Ibu saya usah. Ini orang ya? Main apa? Nabi bisa berjualan ni cuci mulut. Kalau yang orang yang Hoi ni. Sebut ke sejual ini tu aja. Kunci di sebut nama pan dia apa ye? Cangrang ke sejual kuih dia cangrang untuk. Ini ni. Akhirnya mang dale puja ni, idum segai na kam ante no kan lagi ke. Boy ni, mana jeng mana. Kau biru, gaya dong punya raktor ni. Dari miam, segai jum lihat pasti jum lawan lagi lo. Sini jual berang, suai je jum lagi asal. Dari miam, dia support kerana lagi. मैं मुझे अचापोट लेके लाइको तुम आओ नाको लेबीगे ya sunya अचापोट कर ले इंद्रा अचापोट से लेने ले रे इधर मुका रे सीधे ले ये इधर खाना अचापोट से सब Boleh lah ya. Kita muka sekarang ni sangat ni problem. Tu miam haji dah kali tu dah bersih mam sekarang ni unaru ni nak cang le. Ham lepas mana lo pengai. Tahu sini tu. Pengai ni lah ya. Masih juga weather jadi miam nong tisu mangi. Nong tisu dia. Tahu nu makong nak kapsul dia tak pada. Tahu nan la ya papa joro kamu ngalak kena bida tu hello Isyan. Ado mayam haji achapot ka lairu re dogari se jumage da chatle aduni mayam ga isai su kana thajalle aduga de ina mai sound je taphalle ba ko adrin dum mathang dum yang minasiko lambi sikum faza bakari kari mate dum yang hanjara ke ko aduga mayam ina video lauri an su hayudre ba ko aduna ma isai su kan thare ina su ikaina dum isai je taphallo ana hayudre aduni mafam je phajabani si mafam se aduga ina dum zum video je dum lauraga dum yumage de dum lakjare mayam
ꯃꯌꯥꯝꯁꯤ ꯌꯨꯝ ꯂꯝꯕꯤ ꯆꯪꯈꯠꯂꯦ ꯌꯨꯝ ꯌꯧꯔꯦ ꯍꯦꯛꯇ ꯈꯪꯉꯤꯁꯤꯗꯤ ꯑꯗꯨꯅꯤ ꯌꯥꯝ ꯑꯆꯥꯄꯣꯠ ꯇꯧꯅꯔꯤ ꯁꯤꯡꯒꯥꯁꯨ ꯈꯔ ꯄꯣꯔꯛꯑꯦ ꯌꯧꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯐꯤ ꯍꯣꯡꯗꯣꯛꯑꯒꯦ ꯍꯧꯖꯤꯛ ꯌꯥꯝꯁꯤ ꯌꯧꯔꯦ ꯑꯗꯨꯒ ꯑꯆꯥ ꯑꯊꯛ ꯀꯩꯀꯩ ꯇꯧꯔꯒ ꯆꯥꯔꯒ ꯍꯧꯖꯤꯛ ꯆꯤꯆꯦ ꯍꯣꯏꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯖꯨꯃꯥ ꯂꯩꯍꯧꯔꯦ ꯂꯥ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯛꯏ ꯆꯤꯆꯦ ꯍꯣꯏꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦꯅ ꯆꯥꯛꯇꯤ ꯑꯗꯨ ꯆꯥꯗꯣꯏꯅꯦꯕꯀꯣ ꯃꯃꯥ ꯍꯣꯏꯗ ꯂꯥꯛꯏ ꯑꯗꯨꯅꯤ ꯂꯥꯛꯑꯦ ꯑꯗꯨꯝ ꯐꯝꯈꯤꯒꯦ ꯑꯁꯨ ꯆꯤꯛꯀꯟ ꯆꯪꯉꯦꯅꯦ ꯁꯤꯝꯕꯥꯁꯤꯁꯨ ꯆꯠꯂꯣ ꯃꯄꯥꯟ ꯆꯠꯂꯣ ꯒꯥꯔꯤꯗ ꯅꯨꯡꯁꯤꯠ ꯁꯤꯠꯃꯟꯈꯤꯗꯅ ꯀꯣꯛꯀꯁꯦ ꯆꯤꯛꯇꯩ ꯇꯧꯈꯠꯂꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯂꯥꯛꯏꯃꯤ ꯃꯃꯥ ꯍꯧꯖꯤꯛ ꯆꯥꯛ ꯈꯔ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯤ ꯂꯣꯏꯈꯠꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅꯅ ꯀꯩꯅꯣ ꯇꯧꯔꯒ ꯐꯤ ꯍꯣꯡꯗꯣꯛꯑꯒ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯑꯩ ꯐꯤꯒ ꯑꯝꯇ ꯄꯨꯔꯛꯇꯦ ꯗꯣꯔꯤ ꯄꯨꯔꯛꯅ ꯃꯣꯏꯗꯤ ꯁꯦꯠꯂꯒꯦꯅꯀꯣ ꯑꯉꯥꯡ ꯑꯅꯤꯒꯤ ꯄꯨꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯦꯠꯂꯦ ꯁꯤ ꯐꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯁꯥꯕ ꯐꯤꯗꯨꯔꯣ ꯈꯪꯗꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯤꯆꯦ ꯍꯧꯖꯤꯛ ꯑꯃꯨꯛꯗ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤꯕ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯀꯩꯗꯤ ꯇꯧꯏꯅꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯅꯨꯡꯊꯤꯟꯒꯤꯀꯣ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯇꯜꯂꯦ ꯗꯥꯏꯔꯤꯗ ꯐꯝꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯁꯣꯝꯗ ꯆꯤꯄꯟ ꯅꯣꯏꯗꯁꯨꯈꯔ ꯆꯠꯊꯣꯛꯎꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯈꯔ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯆꯠ ꯈꯣꯠꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯉꯥꯏꯍꯥꯛ ꯐꯝꯃꯦ ꯃꯃꯥꯒ ꯑꯃꯨꯛ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯑꯗꯨꯅꯤ ꯅꯣꯡꯁꯨ ꯂꯥꯛꯏ ꯉꯁꯤ ꯋꯦꯗꯔꯁꯦ ꯅꯨꯡꯁꯥꯁꯨ ꯁꯥꯗꯦ ꯏꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯅꯤ ꯃꯌꯥꯝ ꯋꯦꯗꯔ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯡꯁꯨ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯂꯩꯅꯤꯁꯦ ꯒꯥꯔꯤꯗ ꯀꯔꯤꯅꯣ ꯃꯥꯏ ꯂꯩꯁꯦ ꯁꯤꯁꯨ ꯂꯩꯔꯣ ꯆꯦ ꯏꯃꯥꯏ ꯑꯄꯔꯥꯖꯤꯇꯥꯁꯤꯗꯤ ꯐꯖꯅ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯃꯦꯅ ꯁꯤꯗ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯂꯧꯕꯨꯛꯇ ꯑꯉꯥꯡꯁꯤꯡ ꯕꯣꯜ ꯁꯥꯟꯅꯔꯤ ꯖꯣꯏꯁꯅꯥꯁꯨ ꯌꯥꯎꯔꯤ ꯖꯣꯏꯁꯅꯥ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯥꯟꯅꯔꯤꯁꯦ ꯂꯩꯔꯦ ꯖꯣꯏꯁꯅꯥ ꯅꯦꯟꯁꯤꯁꯨ ꯑꯥ ꯂꯩꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯋꯥꯁꯨ ꯋꯥꯔꯦꯀꯣ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯍꯟꯗꯛ ꯉꯁꯤꯒꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯗꯨ ꯅꯦꯛꯁꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯩꯅꯅ ꯃꯌꯥꯝ ꯉꯁꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ